अहमदम नंबर अपडेट पाउन खोलदगी लौखचे कुकी मिलिटेंट्स नंगारंग सुमैतै खुलसिंग दे अटैक जाथारखरे ngarang yumsege se numit ki numidang da kuki khulai paibas ni Imphal East District ki ngangpukpi police station na konba sabung ko khunau amadi santi khongbal da nongmai kapsilak tuna landarakre thodok asigi matang da pause na phangbu pawgi matung ina ngarang numidang pung 8 rom tarak pa dwai da tuiseng phaimol amadi thamna pokpi maning singlom degi maikai ahum thokna sabung ko khunau amadi santi khongbal tamna nongmai round chamarom hena kapsilak tuna kan mong da attack jatharaki bani hairi nakaram rom da ngarang numidang pung 3 km rom tarak pa dwai da Imphal West amadi kangpukpi district ani gi lona bada leiba failen kuki kul lomdagi nongmai round tara rom sukap thorakre hairi nongmai makhol adu tabada thangnan leiriba pangal tabi maitai khulgi khunja singmi paiba puknaki adumak pu thoidokpa asok apandi yaukhide haina su paw asina makhatari aduga matang update asina pandamdagi lokhatchege Myanmar maza humdraga taret ahanbagi oina kusinakre Chief Minister niyam lana changlaki ba illegal immigrant humdraga taret ngasi ahanba tangkaki oina Myanmar da kusinakre haina Chief Minister nongthongbom Biren namahaki extra thagalakpa post amada phongdorakli post adu da Chief Minister en Biren miseng mikai naiba amati khenaba miding thamdana illegal immigrant sing adu more phawraga leibak asidagi Myanmar da kusinaki bani India masa amasu Myanmar da India da kusinnarakhi laingak asigi state asidagi illegal immigration maksak khangdokhibaga loinana matam Sana biometric data khongutuna lebak asigi ngamkhei ningthina ngak sinana honari hain su Chief Minister na tweet aduda makhata ki aduga mathangi update asina kangla dagi lokhachege Yeknabada Minungsig meeting ni yengba India government Manipur da hojik thoklibu wathoki waroisin purakna bani haiduna thajilakkiba military amasung pela military singna nakal ani ki mukna bagi waroisin purakna hona bada nakal namati gi oiba thawong thawsin chathalibano landaraki ba sing laksin na hona bagi mohut pareiba amadi miam gi punsi ngak senaba Araiba kuchu kulai paiduna langa ibu kunja maitai sing da oina onsen du kuchu kulai fagat pagi thabuk satariba sinakal namati gi oiba yonglei melei naiba thawong asi maraiba amadi masagi punsi kanjana ba honariba maitai kunaibu mirei baktagi ngamkhilana sangsilakiba chen kuki zo narco terrorist sing nakang kulmutat hannaba लौरोइदबगी मरम लेते लेबाक असigi मथक्ता लंदादुना मणिपुरी की अपुन बसक्तम थुगाइरका कुकी सिंगु ओइबा तोंगान बलेबाक अमा सेमना बलंदारकलिबा कुकी टेररिस्ट सिंग लेबाक असigi लेंगाक लोनगी सुक्ली पाइरि बुलुसिंग बसिंगना नाकोइनना नत्रगना हक्तेंगना सगोटपगी थबुक सतरब्रा हाइबा मियामगी मफम द सिंगनबा अमदि पेंदबा लेरकलिबा सिमकाता न सथदुना लेरबदी वाथोक असigi वरोइसिन कैदौनुंग दु पुरकपा ngamloi मितै सिंग द संगचरकपा मियो सिंग बुगापीबा हाइबा अमदि सिंगनरकपा सिंग द सबसाना सिंगनदुना माइपाकपगी लानगम फिराल फाइद्रे फावो लानथेंगनै हाइबसि अदुंगैगी लायोइख्रबा मखोइगी मपा मपुसिंगी पुवारिगी लाइमाइसिंगदगी उबा फंगी मसिमकना खा नोंपुक एशियागी मनुंगदा मणिपुरना सही सा कया मनिंग तंबा लेबाक ओइना लेबा ngamrakibani kangleipak manipurna adungai sahi lising manga henna maning tamba lebak oirakibadu matam adugi layoikraba ipai pusing adugi mapam bom marum domna hingba ngamrakibani matam aduda yumlo na balebak sing amadi tongan bakanglup ki miyo sing na lebak asil loisinna balantaraki basing mayokna duna maning tamba ngaglaki matam amada malem gi lebak sing gi manung du khwaidagi mapangal leiba amadi kan thawbada numita de haina kiba British na malem gi lebak kaya loisan silakpa matam da hakting na kan balantheng amata thengna kiba leite adubu sing lebak kang lebak manipur bu khudum sanna balisingam samapan marfu ga mapan da British na landaraki ba matam da matam adugi mitei gi mari bak ning ba athobu mapa mapusing aduna maithira gani khangna busung ngak nonduna sangjabagi mukhut mari bakki ning tamba ngak na ba mayuk na ba lantheng aduda British ke makok thongbu lusing ba kaya yaw namyoi kaya mathwai mangki adubu lebak thibati manipur bu makhoina kudum sankiduna manipur gi ning tamba lebak ama oirambadagi numit takibagi puari leiri adubu manipur na amuk hana maning tamba hanjilak laba matung ikoi koidana lisingam sampan nifugu mapanda bharat ki lusing basing na nampuda merger agreement ta honkiba Thaudok adudagi Manipur gi fiba nangda tinduna leirkraba sungasi pabu India gi lusing basing na Manipur bu makoi gi leibak ama oina lumna lawba ngamdabagi thawung sa thabatarba dipen traba miyamna makoi gi mangkraba ningtamba adu amuk hana hanjarage haibagi kholaw lawrakpa yai matam aduda India gi lusing basing na kari paw khumpi ga dawribage mireibak macha kuki terrorist na Manipur gi apun bagi saktam thugaina ba landarakliba asigi matang da leibak asigi lusing basing na landarakliba sing asigi mafam di yeknaba amadi yengadaba mirengi ona tainaba da makoi bu ngakpi biba aduga leibaki apun basaktam ngagliba mitei singbune yeknaba ama oina lowbagi thausil chataba haibasi manipuri maset tana kaikiba amadi mitei singbu lamhen tuhenba narco terrorist singi thangpom henduna malemgi leimaida kangkhul mutat khinaba hotnaba oirabadi poloida aphaba phal phangani thasde masigi mahai bharat ki apun basaktam da mai laknabagi maram oilak roi heningai leite